ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯍꯟ ꯃꯩꯇꯩ ꯑꯩ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏ ꯌꯦꯛꯄꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥ ꯃꯊꯪ ꯁꯔꯨꯛ ꯌꯥꯖꯔꯛꯈꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯀꯟꯁꯣꯂꯦꯁꯟꯅꯆꯤꯡꯕ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃ ꯐꯪꯖꯈꯤ ꯃꯃꯥꯡ ꯆꯍꯤ 2016 ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 22 ꯑꯁꯤꯗ ꯈꯕꯔꯗ ꯑꯁꯨꯝꯅ ꯊꯦꯡꯅꯈꯤ Indian Council for Child Welfare New Delhi ka Moirangkhomda leiba Child Welfare Office asiga khusumnaraga National Children Painting Competition ama tawdori competition asida makong mathang taraklaba angangsing adubu Delhi da kauduna Bharat ke President na sel gi mana amadi certificate award na chingba biduna ikai khumna bo ikdori pawdu tabadagi 2016 ge September gi date 25 asida aisu competition adu surga jaki numit humni leiraba matungda state level ki result hana haidore result du da ai ahum subada yaraki ai khasitang thawai nuai da boki adubu national level ki result ama wali khanduna national level ki result haidrok pangai ki chahi ama leiraba matung 2017 gi October gi date 17 asida national level ki result khabar da sum nai do me Manipur ki Sanan Maitei na makok tarakle angang asibu Delhi Rashtrapati Bhavan da kauduna Bharat ki President na sel gi mana amadi certificate na chingba piduna ikai khumna bo lagani pawdu tabda ai asuk madik thawai nuai bo ki baba ma gi ningba khardang wer basu thungan bangam lagani aina matam kuin dagi sara charak pa mangla na ma khardang wer basu mangfaw na bahor le khalubada ai asuk madik haninga le tan nuai bo ki makoi gi office ta satuna prize pibagi matam de happy rakte karam ganda pige dobano haiduna hanjaki office ki miyosing na prize pibagi matam soidana harakini yam sabu competition ni cash prize na lupa la among phanglabe aduga nangi tha khudingi scholarship na singba su phangani bank account hangjilo chathukasin gi bara guardian ani ga loina nanga free oigadabani nangna chelaga lakadaba dress mokoina tharakini na sumna takpirki aduga competition amata da chanada mongda prize pigane habagi akang na matam sungai habiduna chahi ahum chumna namchinduna laki 2016 da tawkiba painting competition ado 17 18 19 chahi ahum chumna namchinduna laki aduga handak 2019 gi July gi 16 asida aibu makoi gi office da kawbiraga khabar da aibu flash tawthokhiba duga asuki matik tayona mongda khabar da haikibana Delhi da kauduna Bharat ki President na certificate award singba piduna ikai khumna bolagani habikhraga makoi gi office ka khumada ibu koksilaga islate ba staff member amana sumna tangi certificate amaga memento amaga piduna aibu thadoroki aduga cash award oina ising manga amaga pirakini manga duna matam khara leir kanda moina tharakini tharakanda haraki aduna aibu sumna thadokiraki ai asuki matik thawai nuai to bokse ai masi matang se asuki matik nuai jate ai na hangjaning badi national level painting competition amada first taraklaba angang amabu prize pibidana tokraba matamda angang adu mahak makhatana laing ba pokhira ba makhatana hotnaning ba pokhira angang adu danatana laik pa pamjaba laik pa heiba angang kaya ama pawdu tawbadagi makoi makhatana laing ba pokhira adu ibataragadi Moirangkhomda leiba Child Welfare haibo office NGO sina tawribasi angang singi yaifanabagi dumakta tawribani haibasi chumga tawribra iramdam masidagi aigumba mamang kibadi kishunati adubu tungge sa chauna leijaliba iramdam masigi dumakta karigumba thaba kharadang oirabasu tawjage haduna ichang thongna thokcharagliba naha kaya asida asumna horopaga right matpiba Bithudek pibana singba thong kaya si chathaduna leiragadi iramdam masi matokramna sahot pangangani makoina toribase asuki matik penjade state level ki competition khwade big state level ki competition fawada cash prize lising mari manga adumai pi aduga prize bagi thorom phajana pangthok piraga ang sing adu yamba yamdu selgi mana certificate award na singba piraga puning thogot piba ang sing adu bit pibi banga tani ikai khumna bot pi banga tani aduga makoina toribasidi hemalabra hane khanjai aduga makoina pirakliba certificate asisu ai asing bani hana thajaba ngamjade yamna chinganingai oi certificate president general secretary ki sign tobam da column na mata sign tawde
सिलोइना नंबरसु नमदे फोटो अमदगी कंप्यूटर ने एडिट तौर कांदा थांजनबा ओइना तौवे मखोई मोंग असे आई असुगी मतिक पेंजदे मसी मतांगदा आई असेंग बसुंबदो खंगबा पामजे अदुना लमदम मसीगी काय खमनिंगाय मसक ओइरबा मपि मपॉयबा सिंग अमदे मैलेनबा ऑर्गेनाइजेशन सिंग संस्थान सिंग लुप सिंगना मसीगी मतांगदा खरदंग मिचेंग चंगबिरंगना बाहायदुना सनान मेतेगी माइकेदगी नोलुकचरी अदुगा मयामनसु वीडियो असिबु शेयर तौबियो मयामनसु आइबु सपोर्ट तौबियो मतंग पांबियो